ngasi thokiba thawdo wathok amasum phongkiba se phongsingdigi maru oibe I pausing khongasaraga Manipur top channel gi maikedi ki myamna thamjage hanbada ngasi leibak si goiba COVID-19 update myamna share tawjaramge haukiba pung kun gi mari sida leiba sida miyoi lising nifuga humdoi gi subnagi sahumga maudraga humdoi COVID-19 positive oi haiduna report tawkre adugo hairiba pungpham haibadi haukiba pung kun gi mari sida leiba sida miyoi samapan ga taraga mathoi COVID-19 naduna laikhidre haina health ministry digi thadorokpa data amana report tawri sengdok saba date 6 tha taret inglising ani ga kun ga mathoi da ai Facebook account da KBS Brickfield dagi mapu kaisam bino namagi second thabak suba mi phui haiduna thagat khibadugi matang da singdok sari madudi site animaki wari taraba matungda sokni badu makhoi masel gi manungda thokkiba oiramle amasum Brickfield owner kaisam binod ki maral lairamdre aduga aina thagat khiba adudi aingonda lana pau tamsinbiduna site amakaki wari da thagat khibani adugi damak miyamna aibu ngakpigani sengdok sariba Easter Lovely Jessica Atopa pawamana laikai digi tanthokna ba warep laukhre khoirakpam ongbi hemabati sai nifuga manga mapuroiba case Apollo amadi khoirakpam tiken sai nifuga mathoi hairiba miyeni asi Thangmaiban Youth Improvement Organization Thangmaiban Laurungpurel laikai na makhatana laikai sida thooningdaba thaudok thoktanaba masa masa na khuyek piduna laikai da makhatana thaudok thondanaba yanakhaba matung ngasi July 3 ta inau nauna laikai da thooningdaba thaudok haibidi lona mari leinarambana maram oiraduna makhoi ani haibidi nupa amadi nupi ani asibu laikai digi punsi chupagi oina tanthokpaga loinana makhoi ani bu magi imung manungda sinakhre haide su paw sina makhatana su phungdorakli Atopa pawamana transfer order kaktrabadi khongjang sangsilagani oza watpagi khudong sadaba kaya mayok nariba CI College Bisnupurdagi handak amuk oza kharagi transfer order tholaklibasi athuba matamda handoktrabadi mairoi singna akan khongjang sangsilagani haina CI College Student Union na sirol amada khangalakli Atopa pawamana DC na singdorakli Imphal West DC na thadorakpa sirol amada thasigi tarukta official ani Covid verifier gi masakta thokiba sokos notice ta paliba official ani adugi mamingda AMD Abdul Kadir amasum AMD Rafiq Ali Moijing High School gi primary oza haina pankhiba duda Abdul Kadir haikibadu Abdul Wahid haigadabani aduga school adusu ukhongsang UPS haigadabani haina singdorakli atopa pawamana mu thaugi mamal hengatpa yaningde ngasi lebak sin mathungna Sanguta kisan morsana sinduna petrol diesel amadi tangai fadana sangdraba yadraba polam singi mamal hengat pagi mayukta sangsiliba khongjang asida Manipurda leiriba left party sing CPI CPIM RSP amasum AIFB na mapung fana sogoli haina CPIM Manipur gi secretary Khetrimayum Santaki Serol da hairi Serol aduna makha taraduna center da leiriba BJP gi Narendra Modi na luchingba NDA lenga asina leibak miyam gi karisu khandana thaugi mamal asi tauge habigi matagum hanjina kunthra ka tarurak hengalibasi leiba asigi khwai miyam bu usi thawoidabani haina lawi haina pausina makhatana phungdorakli makhaja tharakpuna topa pau khurana lambi mataida manamasing yonbi nupi taraga humdai fagatuna fine thiankhre lupa samri natraga sangwa khaki sendong fangnanaba manamasing khara yonanaba honabada lupa lising amagi fine thian bahaibasi lu kokpada len tabaga manare Imphal East gi andro parking gi akoibada curfew gi athingba thugaiduna manamasing yolambani haiba nupi taragomdai fogatuna TR kakpaga loinana fine thian khre press na phangwa powder traffic control police na fogatuna nupi tare lupa lising amagi TR kaktuna fine thian ki adugo nupi tarukna lupa samri gi TR kaktuna fine thian ki hari andro parking gi akoibada COVID-19 ga mari lainana lainga na sana kanglon gi wangbada ayuki pung tara gi matungda lambi mataida pot yolamba gi damak makhoi fagat khibane miyoi singadu matam sangna pareng le phanduna thamlaba matung gari amada puduna office ta TR kaktuna fine thian khibane fagat pada yawribi nupi amana pausi sida phongdura khibada COVID-19 ꯀꯤꯗꯕ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯂꯩꯔꯝꯂꯣꯏ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯄꯣꯠꯐꯝ ꯐꯝꯗꯨꯅ ꯂꯩꯅꯤꯡꯕ ꯀꯅꯥꯁꯨ ꯂꯩꯇꯦ
Sakaugi Lan Hena Kankibana, Karfigi Atimba Kangna, Manamasin Karadam Werabasu, Yuan Hona Bohonabani. Laingana Senki Zi Mangak Pibasina, Hingba Yagadra, Makoi Seng Pamdre, Pambai Ama, Putok Piduna, Port Yuan Yahan View, Lupa Samri Netragana Sangaki, Sendong Fanganaba, Manamasin Kara Yunana Bohonaba, the Lupa Lishingamagi Fine Tian Bahibasi, Lu Kokpada, Lentabaga Manare. Hiramsigi Matanga Traffic Police ki additional SP Premjina Fondora Kibada, I think but Hugaidana Karak Hana Hydabasu in the Badagi, Pagatuna Fine Tian Bani Hydiansu Fondorakli. Atopa Pawamana, Pamung Sam Labor COVID Hospital Amasana Batabak Pekat Pahore, COVID-19 Yahum Subo Web Tiangana but Manipulenga Asina Paikalak but Tabak Toram Singisaru Oina Kaksing District, CIC Kaksing the Pamung Sam Labor COVID Hospital Amasana Batabak Pekat Pahore. Hospital Sina Kaksing District Natana, Tengno Palama, Sandel District, Miam the Su, Kana, Piragani, Lunana, Mapamasi oxygen, Planamasu, Tamnabo Honari, Haina, Kaksing ACG, MLA, Mayangamba, Ramesuna, Fundurakli, Haina, Pausina Supali, Atopa Pawamana, Miam Gimihud Oirabadi, Miam Gisevata Wheel, Kairang, Komidok Zilla Parisaki, elected member Amadi. Badur Rahman COVID-19 second wave ki waraba matamasida masagi Zilla Parisad constituency da ngasi phawa miyam na kariguma makhal amatagi mateng pibidaba haibisi constituency asigi lebak thibani haina Social Development Organization Kairang Teramakhongi Secretary MD Basir Ahamana pienaba phongdorakli maana constituency asigi miyambu nungsiba oiramlagadi kariguma kharada oirabasu Taubiram Gadavani, Masi on a tainabada Ziribam the Salaga, Miam Gimating Pang, Basaraga, politics tau Bahibisi, Masagi, constituency, Miambo, Karisulitana Kanbani, Haina, organization Asina, Pian the Fundurakli, COVID Lyson, Wahalaba, Zilla Parisat Asigi, Miam Gitama gave for Taurang Karadi, Packet Haningi Haina, Serosina Sup Makatana Fundurakli, Atopa Pawamana, COVID-19 Gisana Kanglon Tugai Bising, Pagatuna Fine Tian Bigitabuk Satari. State Disaster Management Authority na COVID-19 Lyset Manungosida Langang na Pidibas na Kanglon Sing Tugay duna Miam Tinba Mapamda face masks uptaba social distancing ngaktaba Miam Tinba Mapamda Tin Sit Panasing Amadi Curfew Tugay duna Tolak Pamuising National Disaster Management Act 2005 Amasum Atopa Appropriate Logi Matung ina Manipur Police Department na Fagatuna Makoibu Wakal Tahalaba Matungda Fine Tian Bigitabak Satari Hain Supali Atopa Pawamana Assam Cabinet na Cow Protection Bill Puthoknaba Yanakre Laklibe Assembly Session da Puthokadori Assam Cabinet na Assembly da Cow Protection Bill Puthoknaba Yanakibagaloina na State Legislative Assembly adugi Mathangi Budget Session da Bill asi Puthoknaba Yai Habigi Sound Tazapalekre Assam Assembly gi Budget Session adu Satliba July tha asigi taragani thoidigi haugadabane Cow Protection Bill Assembly da Puthokagani Haina Cabinet na Yanakiba Wapamadu confirm Tauraduna, State Adugi Water Resources Minister Suoriba, State Langaki Wangangloi, Piyush Hazarika Nahai, Narang Yumsakisa Numita, State Adugi, Chief Minister Dr. Himanta Biswa Sarmana, Sierra Duna Pangtokiba Cabinet Mipamna, Matangi Assembly Mipamda, Cow Protection Bill Suodina Puthoknaba, Yanakibani Hainsu, Paus na Makatana Fundurakti, Lushilako na content Masanga, Miam Hapsarangi, Miam Fuktaminasi. Mayam na Kangzun Mediam na Kana Ganikan video clip Masanga Tanga, Miam the Tamzaramge. Hyanglam Kendragi Manung Odiba, Sekmaijin Maya Lekai the Labor Imung Amadasu COVID vaccine, Kapu Budagi, Haksang Nungai de Habigi, Paudamama video clip Masanga Tanga. Social media sing the Taganaragli, ado social media sing the gi when the Lokosakana source, aduga Mayam no Hapsabani, Mayam video clip Masasi, Young Minasi. Imungda mi ama wale akhoi imong nupi da oh noi ani dika pe bako ani ka vaccine ka pe sa da no ai to ke le ya aham da khwang naramni sayang yet thangba naramni adai da ai doctor sa sira khalami corona se sapaki na ai dika se roen tawbani ka pur kan da ai sa je yam ngai ra ujik sayang na ba khwang na ba yam ngai ra ko ngau ko khotpa amat ta tong oh hana haksang gi noi ta ba le vaccine bokta vaccine de ka pa da gi hena ngai ra ha ba hena ngai adu de me ka tri ba khoi le ka gi mi sing si da kari kari haining ya ine gi wa khalon gi thang ai thu le kai thiding ge dum hai re aham da ai ka po hen tong do ka pa da yam ngai re na hai re oh khoi khoi ya noi re tu ti adu a promise lu ka phone ba khoi khat lage ko oh i khat lo
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯅꯧꯕ ꯏ ꯄꯥꯎꯁꯤꯡ ꯂꯩꯔꯒꯗꯤ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ